ngasi yu phongkiba tuan Manipuri sifungsing amasum thokiba thawdo wathoksingdagi maruoiba I pausing khongasaraga Manipur top channel gi maikei gi myamda thamjagi ahanmada economic blockade Manipur laingakna MGNREGA's ki encashment permission pithoktabagi mayokta hayang February 13 ke ehingnongyai National Highway Imphal Dimapur amasum Imphal Jiribam lambi da matam kaktaba economic blockade chatharagani haina some 5 block ship and chairman association aware block re association asigi oiba mifam amangasi famduna tha asigi nipana kangpokpi district ki di block taruki oiba mifamgi matangda kumna khanaraba matungna warep asi laukibani warep singadu gi manungda association asina mangjawnana February 15 fawgi manungda MGNREGA gi encashment permission pithokpina ba laingakta matam thakrabasu thabakto onthoraktabana National Highway ani da matam kaktaba economic blockade chathagani National Highway ani makta chathagadoriba economic blockade asigi abafatigi texapuna Manipur laingakna pugadabani haina su warep lauki haina Samphai block ship and chairman association gi vice chairman Lakshmi Khatiwa na thadorakpa sirolamana su phungdorakli amaromda Senapati Kaithilda nongmai maru yolamle Logi wang Senapati Kaithilda nongmai yolamba miyama Senapati Police Station ki teamna nongmai maru kayaga loinana ngasi fare police ki pauna hai faraba miyedu ki maming Kaikho Adari Elis Adari Moses sei kuntraga muthoi apokpa lekidraba Kaikho kawi Senapati district ki manung chanba Songsong village tagini housingna Search Road colony da lebini Senapati Police Station akaknaba pawma phangmadagi ma double barrel amadi single barrel gi tuan ma nongoi maru samri ga nifu rong ko na fabani ma ki matak Senapati Police Station case ma lokhle hainasu paus na phungdorakli atopa pawmana BJP gi manifesto JP na dana hayang Imphal da phonggadori sei manga gi matamda awaba khradi ko hanma ngamle Chief Minister BJP gi National President Jagat Prakash na da pung kharagi khongsat Imphal la laktuna mikhal gi manifesto phongmagi thoramda saru yagadori pausi sina party ga naknaba mafamdagi phangba pauna hai JP na da lakliba February 13 ta akhanaba flight amada Imphal da thunglagani mak ayuk pung 13 taba matamda Imphal airport ta thunglaba matungda ayuk pung 13 ga makhai taba matamda hotel Imphal gi sangai hall pangthokadaba BJP gi Imphal gi manifesto phongmagi thoramda saru yagani ma hotel Imphal ayuk ki saklen saraba matungda lamlai da pangthokpa kisan Samelan amada saruk yaraba matungda New Delhi gi tamang Imphal thadokhikani amaramna Chief Minister N Biren Singha helicopter tonglaga hayeng jiribam da satuna mafam aduda party gi mirep oidiba namairakpam Buddha Chandra gi mikhal gi phiral singkhatpe gi thoramda saruk yagani madugi tungda Urkhul district ki somsai da satuna Urkhul AC gi BJP gi mirep somtai Saija gi mikhal ga mari leinaba miyam gi mifamda saruk yagani hari tungda helicopter da somsaidigi khangabok ta laklaba matungda BJP gi mirep ka ke major mangangi yumda pangthokpa miyam gi mifamna saruk yagani hari amaramda BJP lamlai mandal na sinduna ngasi nongda kameng ground na pangthokpa mikhal ga mari leinaba mifam amada wangang laduna Chief Minister nungthongbam beren hai haukiba sai nifu yangkhai amaromda miyam gi akaknaba ising ningthina phanganba ngamlamdabadu BJP gi sahi manga gi lenga asidadi miyam gi awaba khara makhaidi kuhonba ngamle hainasu pausna makhatana su phungdorakli atopa pawmana voter card sing DC thawal surrender tawjarage haiduna miyamna DC office ta thomjilakre khangabok ki laikai ama oidiba athopam khunau thawal DC ERO na khangabok khunau haina electoral roll 2022 da Fonglakpabu yaningdaba phongdoktuna athopam khunau New Ideal Club khangabok ki complex tangasi laikai sigi miyamna wakat mi phamkhre khangabok AC gi polling station 35/18 athopam khunau gi miyamna handak taragani thu suba Manipur Legislative Assembly election gi ani suba tangak ki oina March 5 ra pangthokadoriba asida polling asigi oiba boycott tawragani amadi Thawal DC su boycott tawragani hari wakat mi phamadu saruk yakhiba miyamna makhoida ECI na issue tawba voter card sing adu paibi gi kanaba karisu leitre haiduna puthoknarakhi tungna miyam aduna voter card sing adu DC Thawal surrender tawragani haiduna Thawal DC office power rally ama satuna Thawal DC office da thomjilakhi DC office ki gate leramba police na gate lonsinduna miyam adu thingduna thamki tungda miyoi khara khangatuna SDO
Thobal M Ranjita ga unabada ECI digi ayaba ma lauraga supplementary ama phongba yagani maduda semdok lagi haibagi thajaba pirakpadagi miyamadu DC Thobal gi gate gi hanaki wakat mi pamaduda we boycott Taraga Nithoi Suba Manipur Legislative Assembly election 35/18 khangabok AC our polling name must be Athokpam Khunau Khangabo Khunau is not our real address. DC ERO Thobal, please do not manipulate our address in the electoral roll 2022. DC Thobal, please do not invite violence. DC Amadi ERO Thobal na laikai gi wokatabiyu. DC ERO Thobal na laikai gi ming laikai masada hangbiyu mitopi laikai da hangbinu. Aikoi Athokpam Khunau ni Khangabo Khunau nate 35/18 Khangabo Khunau yaningde Thobal DC Thobal dagi satpi kro amasum laikai gi maming laikai na thonjagi ayetba pibinu haina thaba plate card sinju season na kiamadi khulau kya marum su lau khari ngasi gi wakat mi pamaduda saruk ya ki ba Athokpam Khunau new ideal club ki secretary oina Jogeshwar na permission hai laikai sigi mapung oiba khungang da khangabok ni khungang na khangabo ki laikai sigi polling station gi number amadi maming asi 18 Athokpam Khunau haina legadabani laikai asi khangabo part 1 gram panchayat ki manung salibani Athokpam Khunau hairiba laikai asi ngasidagi na sahi sani rongi mamangdagi sarol surol khangnaduna laklabamani adubu handak January 5 da phongkiba anauba election roll da Khangabo Khunau haina phonglakpa si Thobal gi DC na laikai asi ki miyambu leibak miyam mamangda ikai fur khumhanba amadi laikai asi gi miyambu hanthana yingbibigi mawong asi laikai asi gi miyamna suyai yaningde maram asidagi hauji anauba electoral roll da laikai khul sigi oina lairiba voter chamriga yanghaiga mari punamakna lakatoriba taraganito Suba Manipur Legislative Assembly mikhalasida boycott tawduna vote thadaba pamdre haikenesu pausna sumakhatana su phungdorakli Makasa tharakpoina to papa mana Ukraine da leiba India gi mairoi sing halakningba yaurabadi hanba yagani Indian embassy Ukraine amadi Russia ni ki marakta lairiba ungkhanaba si yenglaga Ukraine da lairiba India masa sing halakpa pamlabadi halakpa yagani haina advisory ama Indian ambassador na thokre advisory du gi matungina mafam asida oiriba tambangamdaba phibam sing si yenglaga India da gi laktuna maru oina mai masin tamliba mairoi sing si tangai fadana thabak laitrabadi India da hanana thorang pahetkani loinana maram sadana Ukraine manung andasu chathok chasin tawridabani Kariguma India masasina khudong sadaba amadi awaba thengnaba matamda embassy da paw forapa yagani amadi India masasingi mating pangnaba sem saduna lei haina su phungdokhi amaramda hiramasiga mari leinana White House ki principal deputy press secretary Karine Jin PRA na permission hai United States ki Kaiba ta leiba Ukraine embassy ki thabak thorom sing pangthokpa si Russian force ki mekeri kariguma khara honglakpa yabagi singnaba leibadigi Layiv ki Western City da hongdokle Phibamasi Russia gi border lairiba Ukraine amadi Rerars ki border da Moscow na lanmi lak amarom thajilakpadagini matam ama hekta sauna amang ata tholakpa yabagi phibamda lei hairi adumainama Russia gi maikedi gi makoina phongdoki buwapa masida yaningda bus ulakli loina White House ki maikedi gi Russia gi President Putin ga wari sanaduna yamna fajaba wari sanama ingna singna purakna bokona begi thabak sing sathari Sarang nabasi thubu matamda loisina na bohonari hainasu pausna phongdorakli loisilakpoina to pamaruiba pau khrana agriculture department da regular tahankraba contract staff saniga kunthra gi extension tawgodoriba karigino agricultural technology management agency gi contract staff saniga kunthra gi laibak kadumdano mamang thagi nipan da election commission of India na Atopa state mariga loinana Manipur gi taraganithoi suba general election pangthoklagani haiduna lauthokhiba mikuptagi sanaba horakhiba election gi model code of conduct ki mangoinana chief minister na CLOduna phangkhiba state cabinet mifamna agriculture department gi agricultural technology management agency atma scheme gi makhada contractual basis ta sahi khudingi extension tawduna sijinarakliba tongan staff saniga kuntrabo agriculture department da absorption Regularization tawre habi ayaba pikrabasu agriculture department ki maikeri gidi atma gi contractual staff sing atopa sahi amagi matam amuk hana extension pibina ba process torambana atma gi makhada sahi kya mathok pangthurakliba contract staff sing gi maraiba kari oigadawri habisi asobo hongrakli
पांथोकदोरिबा मिखल असिगी मॉडल कोड ऑफ कंडक्ट सनबा हौख्रबा मतुंग ममांग थागी कुंथ्रागा मथोइदा एग्रीकल्चर डिपार्टमेंट की माइकेरी कमिश्नर एग्रीकल्चर दा आत्मागी कॉन्ट्रैक्चुअल स्टाफ सनी कुंथ्राबु अतोप सही अमगी एक्सटेंशन पिबिनबा अयिब सिरोल पिदुना प्रोसेस तौरमले एग्रीकल्चर डिपार्टमेंट की माइकेरी लोइसंग असिगी कमिश्नर दा आत्मागी कॉन्ट्रैक्चुअल स्टाफ सिंगी एक्सटेंशन की दमक इरंबा ऑफिशियल लेटर अदुगी नंबर SNO2 Manipur ER 2017 कमिश्नर एग्रीकल्चर दा एड्रेस तौरप सिरोल अदुना आत्मागी कॉन्ट्रैक्चुअल स्टाफ सनी कुंथ्राबु सही अमगी ओइना मखोगी सर्विस मतम एक्सटेंड तौबियु हाइजरखिबनी सेरोल अदुना कमिश्नर दा फोंदोरपगी मतुंग इन मार्च 10 ing लिसिंग अनिगा कुनगा मथोइगी लेटर नंबर 2374/2012 एग्रीकल्चर आत्मा पार्ट की मतुंग इन आत्मागी कॉन्ट्रैक्चुअल स्टाफ सिंगु मार्च ing लिसिंग अनिगा कुनगा मथोइदगी हौरकलगा सलिबा सयेसिगी फेब्रुवारी 19 फावबदा मखोइगी सर्विसिंग एक्सटेंड तौखिबनी लोइना आत्मा स्कीम असि ऑन गोइंग स्कीम ओइबना आत्मागी मखाद लाइरिबि स्टेट कोऑर्डिनेटर सिंग याउना कॉन्ट्रैक्चुअल स्टाफ पुनमा स्कीम असिगी थबक थोरम सिंग मणिपुर निंगथीजना पांगथोकप ngambagidama अतोप सही अमगी ओइना एक्सटेंशन तौबगी मथौ तारे हैना फोंदोरखि लोइना जनवरी 19 मथु इंग्लिशिंग अनिगा कुनगनिथोगी सिरोल अदुगी मतुंगिना नुमित अदु फावद लैखिबा आत्मा स्कीम गी मखादा कॉन्ट्रैक्चुअल स्टाफ सिंगनी हाइबसिंगना स्टेट कोऑर्डिनेटर अमा ब्लॉक टेक्नोलॉजी मैनेजर BTM यांखै तारे असिस्टेंट टेक्नोलॉजी मैनेजर ATM सामगा हुमफुगा मथोय कंप्यूटर प्रोग्रामर CP तारे अकाउंटेंट कम क्लार्क तारे ओइरगा पुन स्टाफ सनिगा कुंथ्रागो हमदोइनि हारि हौजिक लाग्लिबा वफमदि कॉन्ट्रैक्चुअल स्टाफ सिंगसि ममांग थागी तारे मणिपुर की गवर्नर की मिंगदा कमिश्नर एग्रीकल्चर M जोय ने थोकिबा ऑर्डर नंबर ASRB 3021/2022 एग्री द डिपार्टमेंट ऑफ पर्सनल की UO number 101/2021-2022 DP January 3 English aniga kungani thoida Finance Department gi UO number 252/2021-2022 Finance Department PIC January 3 English aniga kungani thoida ayaba lawraduna sahi anigi probation period piraga Agriculture Department da absorption regularization tawkraba contract employees singni haidi hainasu pawsina su makhatana su phongdorakli लोइसिलकपोइना स्टेट सिगी वांगमरा थोप पाव खरगा म्यामना थमजगे नुमित मंगानी की ममांगदा मई थाखिबा मिरोन मिनुपी लैखिद्रे फेब्रुवारी 10 दा बिहार की दबंगा डिस्ट्रिक्ट हिंगना मई थाखिबि मिरोलकपा था 9 सुरबि नुपी अमा लेबा पोपो नुमिता पटना मेडिकल कॉलेज एंड हॉस्पिटल PMC हाइस्ता लैखिद्रबि पिंकी अमा दिमाकी इमुंगदा मियोय 10 रोंगी खुटपु अमा लाक्लगा मखोइदे अटैक तौखिबगा लोइनाना मखोइबु हिंगना मै थाखिबनि अटैकर सिंग अदुना युम अदुगी सरुखरा थुगायरबा मतुंगदा पिंकी याउना इमुंगी मियोय सिंग अदु मै थाखिबनि पिंकी गी मबुंग संजीव फिबम लुना लई अमसुम अतै व्यक्ति मनिगी फिबम नुसा थिनिङै ओइदे हाइन हॉस्पिटल अथॉरिटी सिंगना फोंदोरखि मारु ओइबे एक्विसनी हाइबा खंगलबा शिव कुमार हौजिक लोटख्रे हौजिक फावबदु क्राइम अदुगा मरि लैनना मिफा मिपु लैत्रि थाउदो अदुगी मरम संजोय अमसुम शिव कुमार मरक्ता प्रॉपर्टी की येतनाबा अमा ओइबना याय हाइनसु पुलिसना फोंदोरखलि संजोय हाइरिबा मिसा असि सिटी पुलिस स्टेशन कोनबा जेएम रोड लैबा अमन मयु ममदा माकी इमुंगा लोइनना लैबनि दबंगा सादरगी SDPO कृष्णनन कुमार फोंदोरकरा फेब्रुवारी 10 की नुमिदांग शिव कुमार अमसुम अतै मियोय खरगा लोइनना युमदु थुगाइनबगिदमा आर्ट्स मूवर मिशन JCB अमगा लोइनना लाखि अदुबु संजोय अमसु माकी इमुंगना अकनबा यानिंगदबु उखि मातुंग तराकरा खना सैनबदु शिव कुमार अमसु माकी मियोयसिना संजोयगी इमुंगबु ओवर पावर तौखि हाइनसु पावसनसु मखाताना फोंदोरखलि अतोपा पाव नमो पुलिस की गाड़ी एक्सीडेंट थोपदा पर्सनल मरी सिरे 21 अमा दिल्ली दगी गुजरात पुरखिबा गुजरात पुलिस की गाड़ी अमा जयपुर की बाबरू एरिया दा एक्सीडेंट थोपदगी पुलिस पर्सनल मरी याउना मियोय मंगा सिरे हाइना पुलिस ऑफिशियल सिंग फोंदोरखलि एक्सीडेंट अदुकी मतिक साथीबो मोन थोकी मदुरे असि बाक्सांग सिंग अदु लाउथोनबा होनाबदा गुजरात पुलिस की SUP अदु खाइदतबा मथौ ताखि थाउदो अदुगी मतांगना पुलिसना फोंदोरखिबदे एक्सीडेंट अदु बाबरू पुलिस स्टेशन कोनमा मफमदा नोंगे मतुंग पुंग अनिरोम ताब थोखिबनि जयपुर दिल्ली हाईवे दा गाड़ी अदु थौरिबा ड्राइवरना खंगहौदना बैलेंस पुबु ngamlaktabadagi एक्सीडेंट अदु थोखिबनि कार अदुना अहानबदा लंबीगी
divider thongjinki madugi matungda gari edu lambi digi thautharaga u amada thongki gari edu da purakhibe equis miyo amadi police personnel sing accident mafamna siki accident adu yamna kiningai oiba mongda thokibani gari edu gi airbag sing maset kaya thokna tatki police personnel sing amasum equis adu gi haksang sing Sahapur da leba government hospital gi mokta thamkhre accident adu gi matangda Gujarat police ta pau pikre accident adu da miyoi shikibe gi matangda Rajasthan gi chief minister Ashok Gehlot na awaba phongdokre victim sing gi imung manung gi awaba da ma saru yari haina Gehlot na phongdokhi haina su pau sina makata na su palakli atopa marueba pau khra namu Department of Tax na go down warehousing da rate chatakre gari mari ain yadaba mongna pot purapadagi fatkre assembly mikhala sigamari lainana chief electoral officer na instruction pikibegi matungina ngasi Department of Tax ngasi tuan ba go down warehousing the rate sathaba yauna e we bill sing sek tokre rate aduda gari mari document yauduna ain yadaba mongda posai purakpagi dama fakatre hari Manipur Sarkar gi Department of Tax na thadorak pasirol amana haribana assembly mikhala sigamari lainana department asigi maikedi go down warehousing rate tawga loinana document sing check tawba amasum posai puriba truck sing da ain yadaba polam sing puthok pusin tawbra haina check tawki rate adu lakadori be assembly mikhal gamari lainana miyamna lemna gen thokna ba posai sing niyam kaina paisilaga thamamba haina tuan go down warehousing da satakibani thangal bazar leiba Ramnath store Shri Shyam Steel amasum Mantripurki da leiba Steel Training Corporation da satakiba rate aduda mari lenaba se sang sing amasum record sing ningthina maintain tawdana posai kya pasilama thinaki department gi mekedi gi document amasum record sing verify tawnaba mathau ta thabak sing da khotpaga loinana godown sing aduda aini yadaba polam sing pasilaga thamba tarabadi madugi value adu sapsana khangalakna ba sokos notice thakre department gi mekedi gi national highway sing da satliba malpuba gari sing e-way bill amasum document sing verify tawnana ba sang naina monitor tawbigi thabak sathari department gi flying squad team na ngasi national highway kuntra ga mapan imphal jiribum lambida gari kungo humdoi check tawki madugi manungda gari mari di mari leinaba se sang sing yauduna niyam kaina postai sing purakpa thenaki gari sing adu imphal east ki khumalampak ki interstate bus termination leiba department headquarter da physical verification gi damakta fajalaga thamkhre loinana se sang yauduna niyam kaina posai sing purakpagi damak penalty impose tawkhre hari amaromda mikhala sida mirep oiriba singi election expenditure monitoring tawbigi saru ama oina Bishnupur district ki oina election observer Srimati Akash Jain IRS amasum Mahesh Jiji Wade IRS na ngasi Bishnupur gi mini secretariat candidate kungani thoigi expenditure register yengsinkhre district asigi kendra tarukta mirep oiriba candidate kungani thoigi election agent sing na makoigi expenditure register sing adu assistant expenditure observer tarukta kusinaki observer gi mekedi gi phongdorakibada mikhal mamangda ahumlak hana candidate sing gi expenditure register sing adu check togoni anirak subu oina expenditure register du thasigi kunda aduga ahumlak subu oina thasigi kunga manga da check togoni so hari mara sida district adugi oina mikhal asigi dama poll duty gi dama appoint tokraba personal sing ani suba tangka ki training ngasi Bishnupur CI college ta pangdokre training aduda EVM master trainer amasum assembly level master trainer singna EVM boot app sing amadi IT communication amasum application sing sijinabigi matangda training pikhi Bishnupur gi district election officer L Bikram na atopa officer singaloinana numinini gi training adu yengsinki panmaya abdi district asigi polling station stani ga kuntra ga mari gi dama polling personnel lising amaga samaga humdra sijinagani haidi hanesu pausina su makhatana su phongdorakli makhasa tharak poina to paw mana NACM na miyam ga loinana naga political dialogue ki matang na khanakre Manipur Legislative Assembly mikhal nakshilakpaga iroinana NACN GPRN gi Jirangrong Region gi Central Administrative Officer NG Robert na framework agreement gi matung ina hauju chathariba Indonaga political dialogue ki maruoiba singadu miyam na khanganana bagi thabak yamna kana paikhatli haina loop asigi sirol aman hairi sirol asina makhata na hairibana hiram asiga mari lainana NACN GPRN gi Jirangrong gi region lamjing makhada hokiba February 8 na Sinapati da leiba
Ansamgi Conference Hall da Henglep Kendra gi oina naga political dialogue gi matangda khana nainaba mifam ama pangtokhi hairiba khana nainaba duda village authorities sing civil society organization youth wing amasum student organization gi mute kaya saruyaki pasing adugi maikei digi haukiba sahi English sing ani ga taraga manga gi August 3 da Bharat Sarkar ga tawnakiba framework agreement aduda yumpham oiraga haujuk chatharibi indonaga political talks asida mapung fana sakotki Tharamadu NSN GPRN gi Central Administrative Officer NG Robana Sel khara fangnabagi damakta miyamna Naga People's Right compromise tawridabani haina appeal tawki loinana haujuk chatharibi indonaga political talks asi achumba maikei amada sali masigi mahai atuba matamda chagani haina su phungdoki Tharamadu GPRN gi kilonsar amasum political Affairs Committee ki member JK Panmaina naga solution ki political process asi mapangal kalhanana ba amata oina lepminabagi mathau tabasing gi matangda wapam kya thamki mifam aduna lushilakpada indonaga political talks asida mapung fana support tawba pisto asigi solution asi naga history da yumpham oiraga naga miyamna yaba oigadabani haiba yawba tuan ba ware mari lauki hainasu pausina sumakhatana su phungdorakli Lushilakpoina to papa mana antas khan ki gari mari Kaiba yaona miyoi manga asu apanangle ngara ningthokaba numiki numidang pung 13 rom tabada lilong kendra gi manung sanba lilong bazar makha oil pamamangda kendra sida Janata Dal United ki mire poiriba MD Abdul Nasir gi masing yamlaba supporter singna nungmai ka payauna nungna landarakpada kendra sigi MLA su oiriba BJP gi mire wai antas khan Samnada nanthok-houre etegadu MLA na tongba Gari yauna Gari mari amangata nangkibaga loinana maki squad driver yauna miyoi manga asu open nangkre amaramda wayantas khan attack torakpa adu bu yamna kana yaningdaba phongdokladuna ngasi lilong kendra gi tungan ba mafam singda MLA gi masing yamlaba supporter singna wakat mifam phamduna thaudo odu senaba sing serak pinaba dabi tokre ngarang numidang gi thaudo odu ga mari lainana ngasi lilong mayale kaida pangthokiba pawgi mifam amada antas khan gi squad driver lilong horebi makha lekai digi Asif Hussein sai kungamang apokpa Shahrudinna phongdorakpada lilong bazar makha oil pa manakta leiba maki masi thokpa manizan gi anaba hangboina MLA yauna satpani matamaduda JDU gi mire boiriba amadi Abdul Nasir gi worker amadi Islamuddin lusingba miyoi kharana makpu MLA gi worker ni hairaga khut thaba khorakpa loinana numai kapa horakibani madudagi mathang miyoi kya thomjilaktuna gari thugaiba phuba sebi thawong kya satharkibani JDU gi attack aduda MLA di asu opana kite asiguma thawdo chi sathaduna halagi habigi matagum hingsa gi thaba asi thamoi sokna noaiti thawdo adu soklaba atopa miyoi mari adudi lilong awang lekai digi wai nanau saikun gamanga lilong lehaw khong digi Asram Khan saikun gamari lilong turel ahanbi mathak digi MD Zayur Rahman saikun gani thu amadi lilong makha lekai salamanung degi altap saikun trani sohairi amasum Asif Hussein phongdorakibada makhoi attack torakiba JDU gi worker amadi Islam yauna ataisu maru oina senabasing masak mami khangawi makhoi sing adudi lilong Aliya lambi degi MD Tasmal Sa lilong bazar degi MD Nausat amasum MD Amuba lilong horeibi upak thong mathak degi MD Syed Ahmad lilong Darul Ulum makha degi MD Sadan Khan amasum MD Wahidur Rahman lilong horeibi awang lekai degi MD Hibazur Rahman ni sohaiki amasum thawdo asida senari bising asi lainga ki mari leina bising atubara phabi duna ain goya serak bibiyu loinana tuan ba maphamda phamkibu wakat mi phamaduda MLA da attack to biyaningde MLA da attack to bahai bisi lilong kendra gi miyam da attack to bani no to crime yes to peace in politics morale bising atubara serak biyu haibni singba thaba play card camera sijinaduna khulaw kya su lawki han phungdorakle duga hauji koina di miyam matang se lusinjarage padausu ki soi ki bulan ki biyor simam nanga figina na wa update miyam punang amini senisu channel si meke degi su thamjari and thank you